mayambu Shingel Nachom YouTube channel na taramna oksari. Channel asida lamlamgi phungawari amasung makhal mathengi tharong kaya pujarake khanjari. Aduna mayamna nusibiduna channel asibu subscribe tawbiramu. Ngasisu mayamgi ngayak pothanabgidamak wari khara puduna laksari. Ahanba wari di Arbian laibaki phungawari ni wari gi mamingna Mabukchel sengba angang. Mayam wari taminarasi wari haujarage. Thaina mamangaida Persia laibakta Bagatata kauba ningthau ama palami. Ningthau adu ahal oirakle machasu amata poklamde aduna mahakna laikhidraba matungda kanada ningthau khubam sinaramgadage haina khanbada mathwai yamna warami. Mahaki maharani amasung mantri singa yamna kupna khanaraba matungda warep ama laurami. Madudi mahaki laibaktagi Mabukchel sengba angang ama khallaga mahaki macha oina yoktuna hayeng mahangna siramdaida ningthau khubam sinaramba haiba asini. Masigidamakta mahangna changyeng ama taunabgidamakta mahaki prajasingda lauthoklami. Madudi aina maru marang khara aigi laibaki angangsingda yenthokani. Angangsing aduna hairiba marusing adu tha ahumgi manungda khwaidagi chauna mapung phana hauraga purakpa angang aduna leipak asigi ningthau macha oigadoribani. Mantri singna ningthau adugi thaurang adu khanglamde. Mantri amana ningthauda hangkatlami. Ningthau masidi makhoigi thauna oina changyeng taurani makhoigi pukchel sengbadi khangba ngamlaroi. Adubu ningthauna masigi tabaksi aibu tawhalu hain hairaklami. Ningthauna maru marangsing leiba adugi angangsingda yenthoklami. Ningthaudagi thanaba maru marang laukhiba angang mayamdugi manungda Cyrus kauba lairaba laumi amagi machanupa ama yaurami. Cyrusna maru adu gamla amada tharami. Madu mahangna ising chang naina chaibibata natana yamna cheksinna senarami. Adubu maru ado sunghau hauraklamde. Ahanbada mahangna leibak lehau amuk sindoklami. Adudagi gamla amuk sindoklami. Adu phauba maru ado hauraklamde. Hafta khara haukhre adubu Cyrusdi ningthauna sinaba thabak adudi mai paklamde. Aroiba numit aduda changdamnariba angang khudingmak konungda makhoi gi pambising adu utpa laknarami. Sorok adu phajaraba fijon selaba amasung makuta ningthijana hauraba pambising puduna lakpa angangsingna pikthalami. Adubu Cyrusdi ningba kaina lambigi sidaida leptuna angang mayamna harau chatkhiba adu yengduna leirami. Cyrusna hotnaba yaba hotnaraga mai paktaba adugidamak mahaki mapasu yamna nungaijaramde. Mahangna machanupada hairai, ibungo nahangna ahangba gamla adu puduna ningthaugi manakta chatriba karigino. Yamdrabada nahangna honajariba adu ningthauna khangbigani. Mahaki mapagi waising asina mangonda thauna ama haplami. Adudagi mahangna ahangba gamla adu puraduna konungda chatkirami. Aduga angang mayamdugi marakta yaurami. Adubu magi ahangba gamla adu ubada mayam aduna noksilakpada magi makhajai ado pina pumchot chotlami. Ngayaki matungda ningthau ado thonglare aduga mathang yengba hauraklami. Angang mayam adugi gamlasing adu phajaraba machu kayagi pambisingni. Adubu thoidokna yengningba phaudana amagi mathangda ama asum yenglaklami. Ningthau aduna pisum sukladuna amasung makok hairaduna Cyruski manak phauba laklami. Ningthau adu ngakpaga loinana khanglepleplami aduga hanglami. Ibungo nahakti karigi ahangba gamla adu puduna laklibano karigumba amata hotnadrabra. Cyrusna leikhada yengtharaga hairai, aihak pungakpiyu ningthau. Aihakna yamna kanna maru adu haunaba hotnajabani. Afaba leihau hapi matam chana ising chaibi. Adubu maru ase hau haiba sungya yade. Aibu thajabiyu aina kanna hotnajarabasu thabak ase aihak mai paktre. Ningthau adu mangonda nokphet tauraklami aduga angang adubu konbirami. Ningthauna miyamda mamai leitholaklami aduga lautholaklami. Mafam asida ningthau oigadaba angang adu leire. Ai nakhoida aronba adu haidoklagi. Aina nakhoida maida ngauthoklaba marudamak pikhibani. Madu kaidongaidasu hauraroi.
ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯑꯉꯥꯡ ꯈꯛꯇꯅ ꯃꯥꯒꯤ ꯒꯝꯂꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯧꯔꯣꯏꯗꯕꯅꯤ꯫ ꯀꯔꯤꯃꯠꯇ ꯍꯧꯗꯕ ꯑꯉꯥꯡ ꯑꯗꯣ ꯑꯁꯤꯗ ꯂꯩꯔꯦ, ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯅ ꯑꯆꯨꯝꯕ ꯊꯕꯛ ꯑꯗꯣ ꯇꯧꯔꯦ, ꯑꯩꯅ ꯊꯥꯖꯩ ꯃꯍꯥꯛꯅ ꯅꯣꯡꯃꯗꯤ ꯑꯆꯨꯝꯕ ꯑꯃꯁꯨꯡ ꯄꯨꯛꯆꯦꯜ ꯁꯦꯡꯕꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯉꯥꯛꯂꯛꯀꯅꯤ꯫ ꯇꯞꯅ ꯇꯞꯅ ꯃꯤꯌꯥꯝ ꯑꯗꯨ ꯈꯨꯕꯥꯛ ꯈꯨꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯍꯔꯥꯎ ꯇꯌꯥꯝꯕꯒ ꯂꯣꯏꯅꯅ ꯁꯥꯏꯔꯁꯀꯤ ꯃꯃꯤꯡꯅ ꯁꯍꯔ ꯑꯗꯨ ꯄꯨꯡꯅꯤꯜ ꯅꯤꯜꯂꯝꯃꯤ꯫ ꯇꯁꯦꯡꯅꯃꯛ ꯅꯤꯡꯊꯧꯅ ꯍꯥꯏꯈꯤꯕ ꯋꯥꯗꯨ ꯑꯁꯦꯡꯕ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯁꯥꯏꯔꯁꯇꯨ ꯅꯤꯡꯊꯧꯒ ꯂꯣꯏꯅꯅ ꯂꯩꯔꯦ, ꯑꯗꯨꯒ ꯅꯤꯡꯊꯧꯅ ꯃꯥꯕꯨ ꯂꯩꯕꯥꯛ ꯀꯔꯝꯅ ꯉꯥꯛꯀꯗꯒꯦ ꯍꯥꯏꯕꯗꯨ ꯇꯝꯕꯤꯔꯝꯃꯤ꯫ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯗꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯁꯥꯏꯔꯁꯅ ꯅꯤꯡꯊꯧ ꯈꯨꯕꯝ ꯁꯤꯜꯍꯧꯔꯦ꯫ ꯃꯍꯥꯛꯅ ꯄꯔꯁꯤꯌꯥ ꯂꯩꯕꯥꯛꯄꯨ ꯆꯍꯤ ꯀꯌꯥꯃꯔꯨꯝ ꯉꯥꯛꯂꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯄꯤꯔꯤꯕ ꯄꯥꯎꯇꯥꯛꯇꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯍꯥꯏꯕꯁꯦ ꯄꯨꯟꯁꯤꯒꯤ ꯂꯟꯅꯤ ꯍꯥꯏꯕꯁꯤ ꯇꯥꯛꯏ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯇꯝꯁꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ, ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯋꯥꯔꯤ ꯑꯃꯨꯛ ꯇꯥꯕꯤꯔꯁꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯒꯤ ꯃꯃꯤꯡ ꯃꯤꯒꯤ ꯍꯧꯔꯛꯐꯝ ꯇꯥꯕꯤꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯖꯦꯂꯤ ꯃꯨꯁꯨꯔꯤꯌꯣ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯕꯣꯔꯦ꯫ ꯅꯣꯡꯃ ꯃꯍꯥꯛꯅ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯄ ꯑꯄꯥꯛꯄ ꯆꯤꯡꯗꯣꯟꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯉꯩꯗ ꯈꯥ ꯊꯪꯕ ꯃꯥꯏꯀꯩꯗꯒꯤ ꯁꯨꯛꯅ ꯃꯝꯂꯕ ꯂꯩꯆꯤꯜ ꯃꯄꯩ ꯑꯃ ꯄꯥꯏꯔꯛꯇꯨꯅ ꯃꯍꯥꯛꯄꯨ ꯄꯨꯡꯀꯨꯞ ꯀꯨꯞꯁꯤꯜꯂꯝꯂꯒ ꯁ꯭ꯋꯥꯏ ꯃꯥꯡꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯔꯗꯨꯅ ꯃꯨꯁꯣꯔꯤꯌꯣ ꯃꯀꯨꯝ ꯃꯊꯥ ꯂꯦꯞꯇꯨꯅ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯆꯥ ꯑꯍꯨꯝ ꯃꯊꯪ ꯃꯊꯪ ꯄꯣꯛꯈꯤ꯫ ꯑꯍꯥꯟꯕꯗ ꯂꯥꯏ, ꯑꯅꯤꯁꯨꯕꯗ ꯀꯩ, ꯑꯃꯁꯨꯡ ꯑꯍꯨꯝꯁꯨꯕꯗ ꯃꯤ, ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝ ꯄꯣꯛꯈꯤ꯫ ꯃꯨꯁꯣꯔꯤꯌꯣꯅ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝ ꯑꯁꯤ ꯌꯣꯛ ꯊꯥꯛꯇꯨꯅ ꯑꯃꯗꯤ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯗꯨꯅ ꯆꯥꯎꯔ ꯁꯥꯡꯂꯕ ꯐꯥꯎꯕ ꯂꯩꯃꯤꯟꯅꯔꯦ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝꯁꯤꯒꯤ ꯃꯅꯨꯡꯗ ꯃꯃꯥꯅ ꯈꯔ ꯍꯦꯟꯅ ꯈꯤꯠ ꯅꯨꯡꯁꯤꯕꯁꯤ ꯏꯇꯣꯟ ꯇꯣꯟꯕ ꯃꯆꯥ ꯃꯤ ꯑꯁꯤꯅꯤ꯫ ꯃꯆꯥ ꯑꯍꯨꯝꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯃꯥꯕꯨ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯩꯍꯟꯗꯨꯅ ꯌꯣꯛ ꯊꯥꯛꯄꯒꯤ ꯊꯕꯛ ꯇꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯂꯥꯏꯒ ꯂꯩꯃꯤꯟꯅꯕ ꯅꯨꯃꯤꯠꯇ ꯃꯃꯥꯗꯨ ꯂꯥꯏꯍꯧ ꯍꯧꯗꯨꯅ ꯅꯥꯏ꯫ ꯀꯩꯒ ꯂꯩꯃꯤꯟꯅꯕ ꯅꯨꯃꯤꯠꯇꯅ ꯃꯃꯥꯗꯨ ꯃꯁꯥꯗ ꯏꯍꯩ ꯍꯩꯅꯤꯡꯗꯦ, ꯏꯄꯥ ꯄꯥꯈꯠꯂꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕ ꯃꯤꯒ ꯂꯩꯃꯤꯟꯅꯕ ꯅꯨꯃꯤꯠꯇꯅ ꯃꯃꯥꯕꯨ ꯍꯦꯛꯇ ꯁꯤꯟꯅꯤꯡꯏ꯫ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕꯅꯁꯨ ꯃꯃꯥ ꯊꯨꯅ ꯁꯤꯈꯤꯕꯅ ꯐꯔꯦ ꯈꯟꯗꯨꯅ ꯉꯥꯡꯁꯪ ꯉꯥꯡꯕ ꯌꯥꯝꯅ ꯁꯥꯕ ꯃꯣꯔꯣꯛ ꯈꯨꯕꯥꯝ ꯑꯃ ꯏꯁꯤꯡꯗ ꯍꯥꯞꯆꯤꯟꯗꯨꯅ ꯐꯨꯠꯇꯣꯛꯂꯦ꯫ ꯑꯗꯨꯒ ꯃꯍꯤꯗꯨ ꯃꯃꯥꯗ ꯄꯤꯊꯛꯄꯕꯨ ꯃꯃꯥꯗꯣ ꯁꯤꯈꯤꯕꯒꯤ ꯃꯍꯨꯠꯇ ꯃꯁꯥꯗꯨꯝ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯐꯒꯠꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯀꯌꯥ ꯀꯨꯏꯅ ꯀꯟꯗꯨꯅ ꯂꯩꯅꯤ? ꯈꯔ ꯂꯩꯔꯒꯗꯤ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗꯅ ꯅꯥꯔꯦ꯫ ꯃꯃꯥꯅ ꯁꯤꯔꯝꯗꯥꯏ ꯃꯇꯝ ꯌꯧꯔꯕꯗ ꯃꯆꯥꯅꯨꯄꯥ ꯃꯤ ꯀꯧꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯑꯩꯅ ꯁꯤꯔꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯈꯪꯍꯟꯒꯅꯨ, ꯇꯨꯃꯤꯟꯅ ꯐꯨꯝꯖꯜꯂꯨ, ꯃꯣꯡꯐꯝꯗꯨꯒꯤ ꯃꯊꯛꯇ ꯐꯨꯡꯒꯥ ꯂꯪꯂꯒ ꯆꯥꯛ ꯊꯣꯡꯉꯨ꯫ ꯅꯣꯡꯃ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕ ꯃꯤꯒ ꯂꯩꯃꯤꯟꯅꯕ ꯅꯨꯃꯤꯠ ꯑꯃꯗ ꯃꯃꯥꯗꯣ ꯁꯤꯔꯦ꯫ ꯃꯃꯥꯅ ꯇꯥꯛꯄꯤꯔꯝꯕ ꯃꯇꯨꯡ ꯏꯟꯅ ꯍꯦꯛ ꯁꯤꯕꯒ ꯈꯨꯗꯛꯇ ꯐꯨꯝꯖꯜꯂꯦ꯫ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯅ ꯀꯗꯥꯏꯗ ꯐꯨꯝꯈꯤꯕꯒꯦ ꯈꯪꯗꯅꯕ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯃꯣꯡꯐꯝ ꯀꯌꯥꯃꯨꯛ ꯁꯦꯝꯗꯨꯅ ꯊꯝꯂꯦ꯫ ꯅꯨꯃꯤꯗꯥꯡꯗ ꯃꯆꯥꯅꯨꯄꯥ ꯀꯩ ꯍꯜꯂꯛꯂꯕꯗ ꯃꯃꯥ ꯂꯩꯔꯝꯗꯕ ꯎꯕꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯃꯥꯒꯤ ꯑꯁꯤꯕ ꯃꯁꯥ ꯑꯗꯨ ꯀꯣꯏꯊꯤ ꯊꯤꯔꯦ꯫ ꯌꯨꯝꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥ, ꯈꯣꯡꯕꯥꯟ ꯂꯨꯛꯂꯥꯡ, ꯅꯥꯔꯛ ꯃꯣꯡꯁꯣꯡ ꯆꯪꯗꯨꯅ ꯊꯤꯔꯛꯄꯗ ꯊꯤꯕ ꯐꯪꯗ꯭ꯔꯦ꯫ ꯃꯅꯥꯎ ꯌꯥꯏꯃꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯆꯥ ꯑꯍꯜ ꯂꯥꯏꯅ ꯃꯅꯥꯎꯕꯨ ꯊꯦꯝꯖꯤꯟꯕ ꯑꯣꯏꯅ ꯃꯈꯨꯠꯅ ꯃꯉꯛꯇ ꯅꯥꯜꯂꯒ ꯋꯥꯔꯨꯔꯅꯨ ꯍꯥꯏꯕꯗꯒꯤ ꯀꯩ ꯃꯉꯛ ꯂꯦꯡꯕ ꯍꯥꯏꯕ ꯉꯝꯗꯔꯦ꯫ ꯑꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯀꯩꯅ ꯃꯉꯛ ꯌꯦꯠ-ꯑꯣꯏ ꯍꯥꯏꯕ ꯉꯝꯗ꯭ꯔꯤꯕ, ꯃꯇꯨꯡꯂꯣꯝꯗ ꯌꯦꯡꯕ ꯉꯝꯗ꯭ꯔꯤꯕ ꯃꯌꯥꯝꯕ ꯂꯥꯏꯅ ꯃꯈꯨꯠꯅ ꯅꯥꯟꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤꯅꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯅ ꯀꯩꯒꯤ ꯃꯉꯛꯇ ꯁꯔꯨ ꯑꯃꯠꯇꯃꯛ ꯄꯥꯟꯈꯤ꯫ ꯃꯇꯨꯡꯂꯣꯝꯗ ꯌꯦꯡꯒꯦ ꯍꯥꯏꯔꯕꯗꯤ ꯃꯁꯥ ꯄꯨꯝꯂꯩ ꯂꯩꯊꯣꯛꯇ꯭ꯔꯕꯗꯤ ꯌꯥꯗ꯭ꯔꯦ꯫ ꯃꯉꯛ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯌꯥꯈꯤꯗꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯅ ꯀꯩꯅ ꯃꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯤꯗ꯭ꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝ ꯃꯃꯥ ꯂꯩꯇ꯭ꯔꯕꯗꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯌꯥꯔꯔꯣꯏ ꯈꯪꯂꯗꯨꯅ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯀꯗꯥꯏ ꯀꯗꯥꯏ ꯂꯩꯁꯤꯒꯦ ꯈꯟꯕ ꯍꯧꯔꯦ꯫ ꯃꯨꯁꯣꯔꯤꯌꯣꯒꯤ ꯃꯆꯥ ꯑꯍꯨꯝ ꯂꯥꯏ, ꯀꯩ ꯑꯃꯗꯤ ꯃꯤꯅ ꯂꯩꯅꯕ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯃꯐꯝꯗꯤ ꯇꯝꯄꯥꯛꯀꯤ ꯂꯝ ꯑꯁꯤꯅꯤ꯫ ꯑꯃꯅꯁꯨ ꯂꯩꯅꯤꯡꯏ, ꯑꯃꯅꯁꯨ ꯂꯩꯅꯤꯡꯏ, ꯌꯦꯠꯅꯔꯗꯨꯅ ꯃꯃꯩꯊꯪꯗ ꯂꯝꯖꯦꯟ ꯇꯥꯟꯅꯔꯒ ꯂꯦꯞꯅꯔꯁꯤ ꯌꯥꯅꯔꯗꯨꯅ ꯂꯝꯖꯦꯟꯒꯤ ꯊꯧꯔꯥꯡ ꯇꯧꯔꯦ꯫ ꯅꯥꯄꯤ ꯆꯕꯨꯜ ꯑꯃ ꯃꯇꯣꯟꯗ ꯀꯤꯁꯤꯜꯂꯒ ꯆꯩ ꯑꯃ ꯂꯩꯕꯥꯛꯇ ꯌꯨꯡꯗꯨꯅ
ꯂꯝꯊꯨꯡꯐꯝ ꯁꯦꯝꯂꯤ꯫ ꯆꯩꯒꯤ ꯃꯇꯣꯟꯗ ꯀꯤꯔꯤꯕ ꯅꯥꯄꯤ ꯆꯕꯨꯟꯗꯨ ꯄꯥꯏꯕ ꯉꯝꯕꯅ ꯂꯝꯖꯦꯟ ꯊꯣꯏꯕ ꯁꯛꯅꯔꯁꯤ ꯍꯥꯏꯗꯨꯅ ꯌꯥꯅꯔꯦ꯫ ꯂꯝꯖꯦꯟ ꯊꯥꯔꯦ, ꯀꯩꯅ ꯊꯣꯏꯔꯦ꯫ ꯃꯗꯨ ꯎꯕꯗ ꯂꯥꯏꯒ ꯃꯤꯒ ꯑꯅꯤꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯗꯨꯅ ꯑꯃꯨꯛꯀ ꯍꯟꯅ ꯇꯥꯟꯅꯁꯤ ꯍꯥꯏꯅꯕꯗꯒꯤ ꯂꯝꯖꯦꯟ ꯑꯃꯨꯛ ꯍꯟꯅ ꯆꯦꯟꯅꯕ ꯇꯥꯔꯦ꯫ ꯂꯥꯏꯗꯤ ꯃꯅꯥꯎ ꯏꯇꯣꯟ ꯇꯣꯟꯕ ꯃꯤꯕꯨ ꯊꯣꯏꯍꯟꯅꯤꯡꯉꯤ꯫ ꯃꯥꯅ ꯃꯅꯥꯎ ꯑꯇꯣꯟꯕ ꯃꯤꯗ ꯍꯥꯏꯕꯣꯏꯔꯦ, "ꯏꯅꯥꯎ, ꯑꯩ ꯅꯪꯕꯨ ꯂꯝꯖꯦꯟ ꯊꯣꯏꯍꯟꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯄꯥꯡꯒꯜ ꯇꯧꯉꯝꯕ ꯂꯝꯖꯦꯟ ꯌꯥꯡꯕꯗꯤ ꯅꯌꯥꯝꯕ ꯀꯩꯅ ꯍꯦꯜꯂꯤ꯫ ꯅꯪꯅ ꯂꯝꯖꯦꯟ ꯊꯣꯏꯕ ꯑꯣꯏꯊꯣꯛꯇ꯭ꯔꯕ ꯋꯥꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯊꯣꯏꯒꯦ ꯍꯥꯏꯔꯕꯗꯤ ꯃꯤꯅꯝꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯕ ꯇꯥꯏ꯫ ꯂꯤꯔꯨꯡ ꯑꯃꯒ ꯇꯦꯟ ꯑꯃꯒ ꯄꯥꯏꯔꯒ ꯑꯅꯛꯄꯗ ꯂꯨꯝꯗꯨꯅ ꯂꯩꯔꯣ꯫ ꯅꯌꯥꯝꯕ ꯀꯩꯅ ꯂꯝꯊꯨꯡꯐꯝ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗ ꯅꯪꯅ ꯇꯦꯟꯅ ꯆꯩ ꯃꯇꯣꯟꯗ ꯄꯨꯜꯂꯤꯕ ꯅꯥꯄꯤꯗꯨꯒꯤ ꯆꯕꯨꯟꯗꯨ ꯀꯥꯞꯄꯨ꯫ ꯃꯤꯅ ꯃꯌꯥꯝꯕ ꯑꯍꯜ ꯂꯥꯏꯅ ꯇꯥꯛꯂꯛꯂꯤꯕ ꯋꯥ ꯑꯗꯨꯇꯃꯛ ꯇꯧꯔꯤ꯫ ꯑꯅꯛꯄ ꯃꯐꯝ ꯑꯃꯗ ꯂꯨꯝꯗꯨꯅ ꯂꯩꯔꯒ ꯀꯩꯅ ꯂꯝꯊꯨꯡꯐꯝ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗ ꯇꯦꯟꯅ ꯅꯥꯄꯤ ꯆꯕꯨꯟꯗꯨ ꯀꯥꯞꯊꯗꯨꯅ ꯂꯝꯖꯦꯟ ꯊꯣꯏꯕ ꯁꯛꯂꯤ꯫ ꯂꯝꯖꯦꯟ ꯊꯣꯏꯕꯒꯤ ꯃꯅꯥ ꯑꯣꯏꯅ ꯃꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯇꯝꯄꯥꯛꯀꯤ ꯁꯔꯨꯛ ꯑꯗꯨ ꯐꯪꯈꯤ꯫ ꯀꯩꯅ ꯎꯃꯪ ꯋꯥꯃꯪꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯕ, ꯑꯗꯨꯒ ꯃꯌꯥꯝꯕ ꯑꯍꯜ ꯂꯥꯏꯅ ꯑꯉꯝꯕ ꯆꯤꯡꯒꯤ ꯁꯨꯛꯂꯕ ꯂꯣꯛꯅꯨꯡꯗ ꯂꯩꯕ ꯍꯥꯏꯅ ꯌꯥꯅꯈꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯃꯥꯒꯤ ꯃꯥꯒꯤ ꯃꯐꯝꯗ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯦ꯫ ꯃꯌꯥꯝꯕ ꯑꯍꯜ ꯂꯥꯏꯅ ꯄꯥꯝꯕꯁꯤ ꯃꯅꯥꯎ ꯑꯇꯣꯟꯕ ꯃꯤꯅ ꯃꯥꯕꯨ ꯎꯕ ꯉꯝꯗꯕ ꯑꯁꯤꯅꯤ꯫ ꯑꯍꯥꯟꯕꯗ ꯃꯤꯅ ꯂꯥꯏꯕꯨ ꯎꯕ ꯐꯪꯂꯝꯃꯤ꯫ ꯂꯥꯏꯅ ꯈꯜꯂꯤ, ꯏꯅꯥꯎ ꯑꯇꯣꯟꯕꯅ ꯑꯩꯕꯨ ꯎꯕ ꯐꯪꯂꯕꯗꯤ ꯁꯣꯏꯗꯅ ꯈꯠꯅ ꯆꯩꯅꯕ ꯊꯣꯔꯛꯀꯅꯤ꯫ ꯑꯗꯨꯅ ꯑꯩꯕꯨ ꯃꯥꯕꯨ ꯎꯍꯟꯗꯅꯕ ꯍꯣꯠꯅꯕ ꯇꯥꯏ꯫ ꯃꯁꯤ ꯈꯜꯂꯗꯨꯅ ꯂꯥꯏꯅ ꯃꯤꯒꯤ ꯃꯃꯤꯠ ꯑꯁꯤ ꯍꯨꯏꯒꯤ ꯃꯃꯤꯠꯀ ꯑꯣꯟꯊꯣꯛꯅꯔꯦ꯫ ꯃꯤꯅ ꯑꯍꯤꯡ ꯑꯃꯝꯕꯗ ꯄꯣꯠ ꯆꯩ ꯎꯕ ꯐꯪꯗ꯭ꯔꯤꯕꯁꯤ ꯍꯨꯏꯒꯤ ꯃꯃꯤꯠ ꯄꯥꯟꯈꯤꯕꯗꯒꯤꯅꯤ꯫ ꯃꯌꯥꯝꯕ ꯂꯥꯏꯕꯨ ꯎꯕ ꯐꯪꯈꯤꯗꯕꯁꯤꯁꯨ ꯃꯁꯤꯒꯤꯅꯤ꯫ ꯀꯥꯏꯅꯔꯝꯗꯥꯏꯗ ꯂꯥꯏꯅ ꯃꯤꯗ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯆꯥꯒꯗ꯭ꯔꯥ ꯑꯀꯪꯕ ꯆꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯗ ꯃꯤꯅ ꯑꯇꯦꯛꯄꯁꯨ ꯑꯀꯪꯕꯁꯨ ꯑꯅꯤꯃꯛ ꯆꯥꯒꯅꯤ ꯍꯥꯏꯔꯨꯕꯗꯒꯤ ꯃꯤꯑꯣꯏꯕꯒꯤ ꯃꯔꯛꯇ ꯑꯉꯥꯡ ꯑꯍꯜ ꯈꯥꯛꯇꯅ ꯁꯤꯍꯜꯂꯤ꯫ ꯃꯇꯨꯡꯗ ꯂꯥꯏꯒ ꯃꯤꯒ ꯀꯥꯏꯅꯈꯤ꯫ ꯂꯥꯏꯒ ꯃꯤꯒ ꯀꯥꯏꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝꯕ ꯌꯥꯏꯃ ꯀꯩ ꯀꯥꯏꯅꯕꯒꯤ ꯃꯇꯝꯗꯨ ꯑꯃꯨꯛ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯀꯩꯗꯤ ꯃꯅꯥꯎꯅꯨꯄꯥ ꯃꯤꯕꯨ ꯊꯤꯅ ꯊꯤꯅ ꯇꯧꯕꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯡꯁꯤꯕꯒꯤ ꯋꯥꯈꯜ ꯃꯉꯣꯟꯗ ꯐꯥꯎꯗꯦ꯫ ꯃꯅꯥꯎ ꯃꯤꯕꯨ ꯐꯥꯔꯒ ꯆꯥꯊꯣꯛꯅꯤꯡꯉꯤ꯫ ꯑꯗꯨꯅ ꯃꯤꯅ ꯀꯩꯕꯨ ꯌꯥꯝꯅ ꯀꯤꯅ ꯍꯪꯒꯣꯏꯅ ꯂꯣꯏꯅꯔꯝꯃꯤ꯫ ꯑꯍꯤꯡꯗ ꯆꯥꯊꯣꯛꯄꯤꯈꯤꯒꯗ꯭ꯔꯥ ꯈꯟꯕꯗꯒꯤ ꯃꯌꯥꯝꯕꯗ ꯃꯤꯅꯝꯕ ꯉꯥꯡꯕꯁꯨ ꯀꯌꯥꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯉꯩꯗ ꯀꯩꯅ ꯃꯤꯗ ꯍꯪꯉꯤ, "ꯏꯅꯥꯎ, ꯅꯪ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯀꯗꯥꯏ ꯇꯨꯝꯒꯅꯤ?" "ꯂꯩꯃꯥꯏꯗ ꯇꯨꯝꯒꯅꯤ", ꯃꯤꯅ ꯈꯨꯝꯂꯛꯈꯤ꯫ ꯃꯌꯥꯝꯕ ꯀꯩꯅ ꯆꯠꯊꯣꯛꯈ꯭ꯔꯤꯉꯩꯗ ꯈꯨꯗꯦꯡꯗ ꯏꯁꯤꯡ ꯊꯟꯅ ꯍꯥꯞꯂꯒ ꯐꯃꯨꯡ ꯑꯃ ꯁꯦꯝꯂꯤ, ꯑꯗꯨꯒ ꯐꯤ ꯑꯃꯅ ꯃꯊꯛꯇ ꯀꯨꯞꯁꯤꯜꯂꯤ꯫ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯐꯃꯨꯡ ꯁꯦꯝꯂꯒ ꯇꯨꯝꯈ꯭ꯔꯦ꯫ ꯃꯌꯥꯝꯕ ꯀꯩꯅ ꯍꯦꯛ ꯆꯪꯂꯛꯄꯗ ꯐꯤ ꯀꯨꯞꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯃꯅꯥꯎ ꯃꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯐꯤꯗꯨ ꯂꯧꯊꯣꯛꯂꯒ ꯆꯣꯡꯁꯤꯟꯈꯤꯕꯗ ꯈꯨꯗꯦꯡꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡ ꯃꯅꯨꯡꯗ ꯇꯥꯈ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯃꯅꯥꯎ ꯃꯤꯅ ꯀꯔꯤ ꯇꯧꯔꯦ ꯍꯪꯂꯛꯄꯗ ꯀꯩꯅ "ꯁꯥꯟꯅꯔꯤꯕꯅꯤ" ꯍꯥꯏꯅ ꯈꯨꯝꯈꯤ꯫ ꯃꯤꯅ ꯀꯩꯒ ꯑꯁꯨꯝ ꯂꯩꯃꯤꯟꯅꯔꯛꯄꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯀꯩꯅ ꯆꯠꯈꯤꯅꯕ ꯋꯥꯈꯜ ꯇꯧꯔꯛꯏ꯫ ꯅꯣꯡꯃ ꯍꯪꯉꯤ, "ꯇꯥꯗꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯕꯁꯤ ꯀꯔꯤꯅꯣ?" ꯀꯩꯗꯨ ꯐꯅ ꯀꯨꯏꯅ ꯈꯨꯝꯃꯨ ꯌꯥꯗꯦ, ꯑꯗꯨꯕꯨ ꯃꯅꯥꯎꯅ ꯑꯁꯨꯝ ꯍꯪꯖꯤꯜꯂꯛꯂꯕ ꯑꯗꯨꯗ ꯍꯥꯏꯗꯣꯛꯇꯕ ꯌꯥꯗ꯭ꯔꯗꯨꯅ ꯍꯥꯏꯗꯣꯛꯂꯦ, "ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯕꯁꯤ ꯏꯅꯥꯎ, ꯀ꯭ꯔꯣꯛ ꯀ꯭ꯔꯣꯛ ꯂꯥꯎꯕ ꯃꯈꯣꯟꯁꯤꯅ ꯃꯔꯣꯏꯔꯦ." ꯃꯗꯨ ꯈꯪꯕꯗꯒꯤ ꯃꯤꯅ ꯄꯨꯡ ꯑꯆꯧꯕ, ꯎꯇꯣꯡ ꯑꯍꯣꯕꯅꯆꯤꯡꯕꯗ ꯌꯩꯗꯨꯅ ꯃꯌꯥꯝꯕ ꯀꯩꯕꯨ ꯇꯥꯟꯊꯣꯛꯈ꯭ꯔꯒꯦ ꯈꯜꯂꯤꯉꯩꯗ ꯅꯣꯡꯃ ꯃꯤꯅ ꯀꯩ ꯁꯥꯔꯤꯉꯩꯗ ꯃꯥꯁꯨ ꯌꯥꯎꯅꯤ ꯍꯥꯏꯗꯨꯅ ꯌꯥꯎꯕꯗꯒꯤ ꯐꯛꯅ ꯀꯨꯞꯁꯤꯜꯂꯒ ꯇꯨꯝꯊꯣꯛꯈ꯭ꯔꯦ꯫ ꯀꯩꯅ ꯇꯨꯝꯂꯤꯉꯩꯗ ꯃꯃꯩꯗ ꯀ꯭ꯔꯣꯡ ꯀ꯭ꯔꯥꯡ ꯂꯥꯎꯕ ꯌꯥꯕ ꯃꯈꯣꯜ ꯊꯣꯛꯄ ꯄꯣꯠ ꯄꯨꯟꯁꯤꯜꯂꯒ ꯃꯅꯥꯀꯣꯡꯗ ꯑꯍꯧꯕ ꯄꯣꯠ ꯑꯃꯅ ꯈꯤꯡꯖꯤꯟꯕꯗꯒꯤ ꯈꯪꯗꯨꯅ ꯎꯃꯪꯂꯣꯝꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯅ ꯀꯩꯒ ꯃꯤꯒ ꯂꯩꯃꯤꯟꯅꯈꯤꯗ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯇꯥꯛꯂꯤꯕꯗꯤ ꯂꯝꯆꯠ ꯁꯥꯖꯠꯄꯨ ꯇꯤꯟꯅꯗ꯭ꯔꯕꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯀꯥꯏꯅꯩ ꯍꯥꯏꯕꯁꯤꯅꯤ꯫ ꯀꯩꯒ ꯃꯤꯒ ꯄꯣꯛꯃꯤꯟꯅꯔꯕꯁꯨ ꯃꯆꯠ ꯇꯤꯟꯅꯗꯕꯅꯤꯅ ꯀꯥꯏꯅꯈꯤꯕ ꯑꯁꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯑꯍꯨꯝꯁꯨꯕ ꯋꯥꯔꯤꯒꯤ ꯃꯃꯤꯡ ꯌꯦꯟꯕꯤ ꯑꯃꯁꯨꯡ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕ꯫
ꯃꯇꯝ ꯑꯃꯗ ꯌꯦꯟꯕꯤ ꯑꯃ ꯃꯊꯟꯇ ꯂꯩꯔꯝꯃꯤ꯫ ꯌꯦꯟꯕꯤ ꯑꯗꯨꯅ ꯑꯁꯨꯝ ꯆꯠꯊꯣꯔꯛꯄꯗ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯌꯦꯟꯕꯤ ꯑꯗꯨꯒ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕ ꯑꯗꯨꯒ ꯃꯔꯨꯞ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯔꯨꯞ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕ ꯑꯗꯨꯅ ꯌꯦꯟꯕꯤ ꯑꯗꯨꯕꯨ ꯆꯥꯊꯣꯛꯅꯤꯡꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕ ꯑꯗꯨ ꯌꯦꯟꯕꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯇꯨꯝꯕꯒꯤ ꯃꯔꯝꯗ ꯋꯥ ꯍꯪꯂꯝꯃꯤ꯫ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕꯅ ꯍꯪꯂꯛꯏ, "ꯅꯍꯥꯛ ꯉꯁꯤ ꯑꯍꯤꯡ ꯀꯗꯥꯏꯗ ꯇꯨꯝꯒꯗꯒꯦ?" ꯌꯦꯟꯕꯤ ꯑꯗꯨꯅ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡꯅꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯑꯩꯍꯥꯛ ꯌꯨꯝꯒꯤ ꯃꯊꯛ ꯃꯇꯣꯟꯗ ꯇꯨꯝꯒꯅꯤ꯫" ꯍꯧꯗꯣꯡ ꯂꯝꯕꯣꯏꯕ ꯑꯗꯨꯅ ꯌꯦꯟꯕꯤꯒꯤ ꯇꯨꯝꯐꯝ ꯌꯥꯔꯦꯛꯐꯝ ꯑꯗꯨ ꯈꯪꯂꯝꯃꯤ꯫ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕꯅ ꯌꯦꯟꯕꯤ ꯑꯗꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯑꯍꯤꯡ ꯑꯣꯏꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯦꯟꯕꯤ ꯑꯗꯨ ꯀꯤꯔꯝꯃꯤ꯫ ꯑꯍꯤꯡꯗ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕꯅ ꯃꯥꯕꯨ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯅꯤ ꯈꯜꯂꯨꯕꯗ ꯑꯗꯨꯅ ꯃꯍꯥꯛꯅ ꯇꯨꯝꯐꯝ ꯑꯗꯨ ꯃꯐꯝ ꯍꯣꯡꯗꯣꯛꯂꯝꯃꯤ꯫ ꯑꯍꯤꯡ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕ ꯑꯗꯨ ꯌꯦꯟꯕꯤ ꯑꯗꯨꯕꯨ ꯊꯤꯕ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯦꯟꯕꯤꯗꯨ ꯊꯤꯕ ꯐꯪꯂꯝꯗꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕ ꯑꯗꯨ ꯌꯦꯟꯕꯤꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯪꯂꯝꯃꯤ, "ꯅꯍꯥꯛ ꯀꯗꯥꯏꯗ ꯇꯨꯝꯒꯗꯒꯦ?" ꯌꯦꯟꯕꯤꯅ ꯈꯨꯝꯂꯝꯃꯤ, "ꯌꯥꯟꯊꯗꯨꯅ ꯊꯝꯕ ꯄꯣꯠꯁꯤꯡꯒꯤ ꯃꯊꯛꯇ ꯇꯨꯝꯒꯅꯤ꯫" ꯍꯧꯗꯣꯡ ꯂꯝꯕꯣꯏꯕ ꯍꯣꯔꯦꯟ ꯑꯍꯤꯡ ꯌꯦꯟꯕꯤꯗꯨꯕꯨ ꯐꯥꯒꯗꯕ ꯖꯒꯥ ꯈꯪꯂꯕꯅꯤꯅ ꯍꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯂꯕꯗ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕ ꯑꯗꯨ ꯌꯦꯟꯕꯤ ꯊꯤꯕ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯌꯦꯟꯕꯤ ꯑꯗꯨꯅ ꯇꯨꯝꯐꯝ ꯃꯐꯝ ꯍꯣꯡꯗꯣꯛꯂꯝꯃꯤ꯫ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕꯅ ꯌꯦꯟꯕꯤꯗꯨꯕꯨ ꯊꯤꯕ ꯐꯪꯂꯝꯗꯦ꯫ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕꯗꯨ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯌꯦꯟꯕꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯦꯟꯕꯤꯗ ꯍꯪꯂꯝꯃꯤ, "ꯅꯍꯥꯛ ꯉꯁꯤ ꯑꯍꯤꯡ ꯀꯗꯥꯏꯗ ꯇꯨꯝꯒꯗꯒꯦ?" ꯌꯦꯟꯕꯤꯗꯨꯅ ꯈꯨꯝꯂꯝꯃꯤ, "ꯉꯁꯤ ꯑꯍꯤꯡ ꯑꯩꯍꯥꯛ ꯑꯩꯒꯤ ꯏꯀꯣꯟꯗ ꯇꯨꯝꯒꯅꯤ꯫" ꯍꯧꯗꯣꯡ ꯂꯝꯕꯣꯏꯕꯗꯨ ꯌꯦꯟꯕꯤꯅ ꯃꯉꯣꯟꯗ ꯃꯤꯅꯝꯂꯦ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ꯫ ꯑꯍꯤꯡꯗ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕꯅ ꯌꯦꯟꯕꯤꯒꯤ ꯃꯀꯣꯟꯗ ꯆꯠꯄꯒꯤ ꯃꯍꯨꯠꯇ ꯆꯦꯛꯄꯜꯗ ꯑꯣꯏꯅ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯦꯟꯕꯤ ꯑꯗꯨ ꯆꯦꯛꯄꯜꯒꯤ ꯃꯊꯛꯇ ꯐꯝꯗꯨꯅ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯌꯦꯟꯕꯤ ꯑꯗꯨ ꯐꯥꯔꯝꯃꯤ ꯑꯗꯨꯒ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ "ꯃꯤꯅꯝꯕ ꯑꯃꯁꯨꯡ ꯑꯣꯏꯗꯕ ꯉꯥꯡꯕꯒꯤꯗꯃꯛ ꯃꯁꯤ ꯅꯪꯒꯤ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤꯅꯤ꯫" ꯑꯁꯨꯝ ꯇꯧꯅ ꯌꯦꯟꯕꯤ ꯑꯗꯨ ꯃꯥꯒꯤ ꯃꯔꯨꯞꯅ ꯍꯥꯠꯈꯤ꯫ ꯍꯧꯖꯤꯛ ꯌꯦꯔꯨꯝ ꯑꯗꯨꯇ ꯉꯥꯏꯍꯧꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕꯅ ꯌꯦꯔꯨꯝ ꯑꯗꯨ ꯆꯥꯕ ꯂꯥꯛꯂꯝꯃꯤ꯫ ꯌꯦꯔꯨꯝ ꯑꯗꯨꯅ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯕ ꯄꯥꯝꯂꯝꯃꯤ꯫ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕꯅ ꯌꯦꯔꯨꯝ ꯑꯗꯨ ꯃꯈꯨꯠꯅ ꯄꯥꯏꯈꯠꯂꯝꯃꯤ꯫ ꯌꯦꯔꯨꯝ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯅꯍꯥꯛꯅ ꯑꯩꯍꯥꯛꯄꯨ ꯆꯥꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯩꯕꯨ ꯍꯥꯟꯅ ꯃꯩꯗ ꯂꯧꯗꯨꯅ ꯆꯥꯕꯤꯌꯨ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯁꯦ ꯃꯍꯥꯎ ꯍꯦꯟꯅ ꯂꯩꯒꯅꯤ꯫" ꯍꯧꯗꯣꯡ ꯂꯝꯕꯣꯏꯕ ꯑꯗꯨꯅ ꯌꯦꯔꯨꯝ ꯑꯗꯨ ꯃꯍꯥꯎ ꯍꯦꯟꯅ ꯂꯩꯅꯕ ꯃꯩꯗ ꯌꯥꯏꯊꯣꯛꯂꯒ ꯆꯥꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯌꯦꯔꯨꯝ ꯑꯗꯨ ꯃꯩꯗ ꯊꯝꯂꯝꯃꯤ ꯑꯗꯨꯒ ꯃꯩ ꯑꯗꯨ ꯀꯥꯝꯈꯠꯂꯝꯃꯤ꯫ ꯃꯩ ꯀꯥꯝꯈꯠꯂꯨꯕꯗꯒꯤ ꯌꯦꯔꯨꯝ ꯑꯗꯨ ꯄꯣꯛꯈꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯅ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕꯒꯤ ꯃꯃꯥꯏ, ꯃꯃꯤꯠ ꯑꯃꯁꯨꯡ ꯃꯁꯥꯗ ꯄꯨꯝꯆꯣꯡ ꯆꯣꯡꯂꯝꯃꯤ꯫ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕ ꯑꯗꯨ ꯌꯦꯔꯨꯝ ꯑꯁꯥꯕ ꯑꯃꯁꯨꯡ ꯃꯩꯅ ꯄꯥꯟꯗꯨꯅ ꯁꯣꯛꯂꯝꯃꯤ꯫ ꯉꯁꯤꯗꯤ ꯌꯦꯔꯨꯝꯅ ꯌꯦꯟꯕꯤꯒꯤꯗꯃꯛ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯂꯝꯃꯤ꯫ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕꯅ ꯃꯥꯒꯤ ꯃꯁꯥꯗ ꯃꯔꯥꯡ ꯃꯔꯥꯡ ꯂꯥꯡꯂꯤꯕ ꯑꯁꯤ ꯌꯦꯔꯨꯝ ꯄꯣꯛꯈꯥꯏꯕꯗꯒꯤ ꯂꯥꯡꯈꯤꯕꯅꯤ, ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯡꯂꯤꯕ ꯑꯁꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯄꯤꯔꯤꯕ ꯄꯥꯎꯇꯥꯛꯇꯤ ꯃꯔꯨꯞ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯊꯣꯠꯄ, ꯀꯥꯏꯒꯟꯕ ꯒ꯭ꯂꯥꯁꯀꯨꯝꯕꯅꯤ꯫ ꯃꯁꯤꯅ ꯑꯃꯨꯛꯇꯪ ꯀꯥꯏꯈ꯭ꯔꯕꯗꯤ ꯇꯥꯏꯁꯤꯟꯅꯕ ꯌꯥꯗꯦ, ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯏ ꯂꯩꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯇꯥꯛꯏ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫